Pablo Escobar, Joaquin El Chapo Guzman, El Mayo Zambada, Maming Singsi Hana Ikoina Takre, Ain Nayadaba drug amadi crime gi karbar tauduna, Ningthogum Palamba Sathiba mi ngaktane. Adubu cocaine cartel singna umang amadi, Samudra lana lalon naram dringai, Aikoina adum uduna layraba, Layra kulakta pangyon da yonariba yudagi, Sagat lakiba achoba empire ama layramme. Ngasi lijagadoriba se, Scarface haina sukauna kiba empire dugi ningthau, Al Capone gi wari ne. 1620 England ne, Asengba khunai ama America da lingluna bagidamak, Masagi maramdam thadoktuna Puritan Christian chanimok, Atlantic Ocean landuna lakhe, Makhoigi wakhalda nungai thokpa haibase, Achauba papni haina lawe. Jahi chani gi matong Europe tagi leptana changsilakhiba America lanthum yamna pahallakhe. Makhoigi thajanabi de ihan hana lakhiba singduna yatpiramba discipline laiba punsi mahing amade Ishwar chetna ningjaba haibase oramme. Adubu American sing yudi thingba leitana thaknaramme. Masigi chaitheng imung manong yumban punsi amadi khunai da chawna taramme. 19th century takhai chalakpadagi yu thingjinaba khunai sengtoknaba kholau kaya lauba honara ame. Nupi sing mayum dagi thoglaktuna yu yonfam bar salon na chingba thugai rakhe. 20th century horakpada masigi mahi oina America gi rajya taradi dry state oirakhe yu pungthing thingjankhe. Wayne Wheeler Koba Quite Imagine Mawa Chatpa Attorney Sinade, America Pumbada Yu Pungting Tingjan Bapamke. 1917 Da Constitution Gi 18th Amendment Amade, National Prohibition Act Congress ta adopt Toduna, Yu Sungba Puthok Pusin Toba Krak Laksin Ke. Ahaanba tabadidi kanana su thawaina khanarude, kanana su inbiroi dowa law amani khanakhe. Adubu salon amagi mathang ama, Yu Sungfam Distillery mathang solon sinarakhe. Hanagi stock manghan tahan ke. Ikui dana masigi afaba mahi ubasu fangla ame. Lambi lamjau da yu ngaw sing ukhidre. Bar saloon da yu thakpa sing funa chaina bagi pau ta khidre. Saloon mapu sing na hujik tawaya basi anine. Ain ngak na chatpa ama natraga. Ain thugai duna yu lon na yon bahaiba asine. Asum tawdana chirol tawnaduna order tawaya ba yon fam. Speak easy sing thoglak pahorakhe. Makhoida supply tawnabagi damak bootlegger natraga smuggler singna arapa mi tadaba khungang amade umang singda yu sungfam lingkhatna rakhe lenga ki athing basibu maram chade miyam gi punsi da khut thingjinbani khanabana ain thugaiduna yu thakpasi makhoi gi thodang amagi mawong da faw khana rakhe president for White House ta masagi yu stock thamki hai matam dugi fashionable society gi mi singi damak speak easy singsi laisangum lamme Nupi sing ihan hana vote thadabagi hak phangakpa jazz amadi blues music ki matam ne roaring 20s haina sukhangnaba 1920s matam sida atia khetpam khai wangba dalan na thalaba mayol lam kaya su thoglakhe ain thugairi badu yengsin binawgi damak konanaba budget kaithade mathau taba agent masing su na thabak hapte khulak laikai gi thana dagi hauraga federal agent singna khuding maktu una usinna de senja thumjana harabani haibase lengak nasu sitna na khange law ama sembasidi sathina lai luribadi madungak hanba chana hanba ngamba asine mi khara khakna pamde haidana makhoi gi wakhal mityeng makhoi gi morality du majority nasu ingadabani haidana thok semkhiba law oibana mi ayambana law sigi wangmalan bane Karigumba ama hek thingjinbada niyam thugaiduna smuggling network ama thoglai haibase puarina adum utle 1917 gi New York tane jazz concert amada hanadagi yanadaba nupa ani funa rakhe thodoktuda mamaida blade na lelambagi dakfam tahuraba haurakfam Italy dagi oiba Alphonse Capone se New York mafia da yawba gang member amane magi thoidokpa talent singna Al Capone gangster Johnny Torrio gi right hand man oirakhe 1918 da New York thadok lamlaga Chicago da lakhe John Torrio amadi Al Capone anina mafamdugi godfather Big Jim Colosimo hatoklaga khudakta magi khuvam silhobani hainai fatta losing haiba amadi hingsa hinajaba Al Capone na khud thadaba crime lesilaktre authority ga dudi magi khubam nung da loina laikhrabane sel pijaraga loina yai magi asengba yaknabadi Irish gang sing adune Irish singi nomai guli dagi nathoknaba Torrio Chicago thadokuna Italy da chenkhi Haujik Al Capone mathanta gai haure mahakna yeknaba singdu lemna tharamde yugi karbar control tawriba mishaktuna Chicago gi mapu oirame
Adubu mayamnadi Al Capone se Robin Hood oina uramki. Unfair oiba law amabu singdariba mayamgi darling ne. Chahi kuntra fau sudrangai Time magazine gi front page ta yauki. Chicago gi khwaidagi shakti leibasu oirakhi. Koktagi ton fau corrupted oriba Illinois state na mabu laksin mangamlamde. 1929 gi Valentine's Day numit Irish Northside gang gi member tared warehouse amada load delivery taunaba meeting chatharingai ikhang khanghaudana police lakhi. Makhoina police singduga mukna khide adum thadokani haiba makhoina khange. Khutlai thadok halaga faklang mamangda pareng lephalli. Police saduna lakhiba Al Capone gi mi sing aduna makhoibu kapthek lamlaga yamong hadana chatkhi. Saint Valentine's Day massacre sina mayamda yamna shocking oiba haidu oikhi. Haujik authority sing tumina laithokpa yaraktre. Prohibition bu singnariba gangster sing hana icham chamba pistol pairambadagi automatic khutlai amadi mapangal faraba gari sijinnarakhi. Tommy gun hariba minute amada round chatret kapthokpa ngamba nongmai si gangster singi khuchawi khutlai oina sijinnarakhi. Samudradana hanadagi yangba helaba coast guard vessel singdu nathokpa ngamba aeroplane engine pansinduna modi tawthoklaba ayangma jahaz puthorakhi. May 1929 Atlantic City dane makhoi gi karbar da kahallakliba territory machet tahaliba hingsa thupchindabagidamak underworld pulap ki oiba conference ama kauramme. Masi US pumbagi crime syndicate ki yumfam thondawriba conference ne. Punsin narabadi makhoina apamba mi ama hektada sel pijaduna leiba sungamdawribane. Meeting sida khwai maru oikhiba mi dudi Al Capone ne. Adubu mangonda yekpa mi kayasu yaubana makhoigi makhutta mathwai mangdanaba haidana police ta fahanduna Capone matam khara jail da changjaki. Lake Michigan lomda mayamgi yeknaba public enemy number 1 Al Capone bu fajillu gangster sing laksilu haidana kholau kaya lauba haunarakhi. Secret 6 haina mayamna kaunaba aronba committee amana gangster sing thupchinnaba sinba haurakhi. Senja thomja yadaba kanana su humbangamde hainaba special agent Elliot Nesta Capone fanaba mission khutsinakhi. Thajaba yaraba khutlai sijinaba phone tapping hand to hand combat asina chingba ningthijana hairaba expert khujo khara khakna team ama semamme. The Untouchables kauba Hollywood movie se team sida yumfam oiduna puthokhibane. Bar singda attack tawbagi mahut direct haurakfam maru duda khut thaba haurakhi. Amagi mathang ama Capone gi distillery sing kangba hojilakhi. Elliot Ness amadi mahaki squad tun nattaba atopa danger amasu Capone gi mamangda thongla ame. Special tax agent Frank J. Wilson na Al Capone gi account magi maran mathum gi record fakatuna thiba haurakhi. Wilson gi mission sidi Capone na ain thugaiduna yu laloli haiba proof tawbadu natte. Legal oigera illegal oigera talakpa income khuding lauthokadabani haiba nauna semba law dubu khutlai oina mahakna sijinaba haurakhi. Gangster sing nung ani gi marakta ha ohenbagi wane. Lauthok agana makhoi smuggling tawi ya jagadoribane. Lauthok tragasu adum lauthoktabagi damak fadoribane. Adubu hojiki oinade Al Capone gi yamlaba lanthum magini haidana link tawbadi oithoklamde. Cash ngaktada sale thinaba deal amadagi record aiba oina thamdaba Capone ne. Nongma 1930 da Inspector Wilson na kauthoknuraba ariba file amakhak thengnarakhi. Hana pot fakhibagi che chang marakta Al koba nupa amada sale thiki haidana iramkhi. Federal Court na mabu matam pumbagi oina jail da thamjindaba tawrakhi. Kana sumawa lawdaba mangak haigatpa Capone magi matam loire haiba khangjakhide. Court ki jury duda sel pijaraga yani khandana dollar mapun pisille. Adubu masagi ethics masak khangjaba judge aduna atopa jury ama sat sindokhi. Mi hatpa tuppadana hena hai singjaba Capone mabu ngakthok pinaba afaba ukil khanbadadi flop chatkhe. October tang kunmari 1931 da Capone tax thidabagi maralda jehi 13 gi fadok takhe. Karisu usit pirudaba accountant mana villain makok maithiba pikhibagi warini. You smuggler sing asukwana maithiba pira matung ikui kuidana America da achoba financial crisis ama thoglakhe. Mamangda amukta thokhidriba crisis sina malem pumbada su chaitheng phanghankhe. Lengak hojik sel yam tangai farakdrabanina yu yonba amuk yahalakhe. Masida khwaidagi mangjakribase gangster sing adune barda yu hong na phongna yonba yara abanina hojik makhoi atoppa hiramda oina mai onsilakhe.